Apunbagi shaktam sagatpada Eigi haiba wakhallon thadoktuna eikhoigi haiba wakhallon na mangthaduna thabak thouram pangthokpa mathou tai. Eikhoi amattani haiba wakhallon ga loinana thabak thouram pangthoktuna tongan ba furupsingna khundariba lamdam ashida tangdu leitaba puraknaba punna thodang loduna hotnaminashi haina BJP Manipur President A.Sarda na fongdokre. Wafamasi iramdam kanba apunbalub ikal amadi social upliftment organization na puna shinduna Palace compound laiba iboyama shumang lila sanglen da ngasi pangthokiba sajibu khudol tambagi thouram da sharuk yaduna fongdokibani. Eigi khongul liba haiba wakhallon da yumfam oiduna ngasi pangthokiba thouram aduda social worker KH manager mangang Tom Ching range amadi tangkhul performance ki chairman Nelson Chithung CIRCA की President T.H. Somarendro, Nikhil Vishnupriya Manipuri Mahasabha Central Committee की President Anil Singha Gautam Amadi, ELITETV की President N. May Malaymana, tongan ba maru mioy shingsu saruyaki. Makhatana A.Sarda na fongdokibada tongan ba furupsingna punna khundaminariba lamdamashida tangdu leitaba puraknabagi damak eikhoi amattani haiba wakhallon ga loinana thabak thouram pangthokpa mathou tai masida nattana apunbagi shaktam sagatpada Eigi haiba wakhallon thadoktuna eikhoigi haiba wakhallon ashina mangthaduna punna hotnaminaba changi. Loinana Eigi Mashilgi Marakta Apunbagi Lingjel Amadi Pangal Sagatpada Ikal Amadi Social Upliftment Organization na Sinduna Ngashi Pangthokliba Thouram Ashina Thoina Mathou Haplagani Thazei haiba wafam sing thamduna mahakna makhataki. Masih Eigi harus, masih Eigi ni waktu itu bukan. Jadi Apunbagi shaktam masih sagatpada. Ajo makin Eigi harus sagatpada. Ini future generations es. Apa sangat penting bah. Manipur apa mana nak buat lagi? Ada tu. Eikhoigi ada wakhallon es. Kasih nama baru. Belum lau benar cuma ni.